Said asida housing oriba fiba masigi henglaga Ukhrul district ki Sinakeithel da Central Force ki mathakta State Police ka loinana Indian Reserve Battalion thambiyu haina Sinakeithel Village Authority na Chief Minister Yumnam Khemchan da taksinkhrai. Chief Minister Khemchan na state asigi mafam kaya da leiriba khulai paiba singbu athuba matam da takthokpa amadi khulai paihandaba sina khwaidigi mathau taba khongthang ni haina phongdokhi. Ukhrul gi NPF ki MLA Ram Muivana luchingba Sinakeithel Village Authority ki mihut singi kangbun aduna CM Secretariat laktuna CM ga unakhi unabaduda Sinakeithel Village Authority ki mihut singna CM da khulai paiba singna ngaihak leitana landarakpa sina mafam aduda leiriba Tangkhul naga singda akiba ma oiduna leirei maram aduna mafam aduna State Police yaungna IRB gi ahenba personal sing thambiyo loinana humanitarian relief PBU haiki. Masigi mathakta Imphal Ukhrul lambi ki Mahadev amadi Sinakeithel fauriba lambi da security cover PBU haina su taksinki. Amarom da CM na peace natana lamdam masi mahusa ki punsida hanjinabagi lambi leite. Furup singi luchingba singna naha singbo pukning fatha handuna sedasida peace puraknabagi thabak paikhat pinaba apil tawki.